ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯀꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯍꯨꯌꯦꯟꯂꯟ ꯄꯥꯎ ꯑꯃꯗꯤ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ एडिटरꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦꯁꯤꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ न्यूज़ UKLF की कमांडर इन चीफ फारे गैंग खुदपु लिंखटलगा मी फादुना रैंसम तालमले चटलिबा थासिगी मंगादा चोरचामपुर डिस्ट्रिक्ट पुलिस ना चथकिबा अखनबा ऑपरेशन अमदा भारत लेंगाका सस्पेंशन ऑफ ऑपरेशन तौनरिबा कुकी खुलाई पाइबा लुप यूनाइटेड कुकी लिबरेशन फ्रंट की कमांडर इन चीफ खुलाई कोनना फाखरे फारबा UKLF की कमांडर इन चीफ अदुगी ममिंग साइखोंगम बाइटे एलाइस ngамचा बाइटे अपोक्पा थांगलेट बाइटे कवी चांदेल डिस्ट्रिक्ट की मनुंग चन्न लैबा सुगनु ट्राइबल एरिया दगिनी हौजिक चोरचामपुर की वी फाइचम द लैबनी हाइरी प्रेस न फंगबा पावगी मतुंग इन्ना पुलिस न फारबा UKLF की कमांडर इन चीफ अदुदगी फॉरेन मेड ओरिजिनल MP4 हाइने खंगनबा अफबा मखलगी एसोल्ट राइफल अमा फंकी मैगजीन का कोनना 5.56 mm की काप यारिबा मरु कुंसु यावरी हाइरी पावसिन मखाताना हाई फारबा UKLF की कमांडर चीफ अदुगा मसागी संदान लंबी की दमकता गैंग खुदपु अनि अमसु लिंखटलमले हारिबा गैंग खुदपु अनि अदुदी CKLA अमदी UPLF हाइना मिक कवी पुलिस मखाताना चथरपा इंट्रोगेशन दा महागना फोंदोए हारिबदी महागना आर्मी कमांडर इन चीफ ओरिबा UKLF की मिंगदा नतबा तोंगानबा गैंग खुदपु अमा लिंखटलगा मिचम मियामदगी सेल खाइबदा नतना मी किडनैप तौबा अमदी रैंसम तानबगी थबक चथै असिगुंबा गैंग खुदपु असि कनानो हाइना मिचम मियाम अमदी चोरचामपुर डिस्ट्रिक्ट पुलिस ना मतम कुइनेदगी थिजिंदुना लाकपदु हाइरिबा गैंग खुदपु अनि असिगी लीडरदी UKLF की कमांडर इन चीफ ngамचा बाइतेनी हाइना खंगलकपदगी अखनबा ऑपरेशन अमा तौरबा मतुंगदा महापु फाबनी हाइरी पंबयाबदी भारत लेंगाका अहानबा ओइना सस्पेंशन ऑफ ऑपरेशन तौनबदा UKLF के हाइबा कुकी कुलाई पाइबा ग्रुप असिसु UPF की मखादा यावखिबनी स्टेट असिदा थोकलिबा इरांग असिगा मरी लेनना मणिपुर लेंगा की कैबिनेट मिफमना लौखिबा वारेर की मतुंग इन्ना हाइरिबा कुकी कुलाई पाइबा UKLF अमदी ZRA हाइरिबा असि टेररिस्ट ऑर्गेनाइजेशन नि हाइन लाउथोकपा लेख्रे लोनेना भारत लेंगाक मणिपुर लेंगाक अमदी मरखुलाई पाइबा सिंगा तौनरिबा सस्पेंशन ऑफ ऑपरेशन की एग्रीमेंट की मणिपुर लेंगा विथड्रॉ तौरे हाइना लाउथोकपसु लेख्रबनी हौखिबा लिसिंग अनि कुनगो हुमदोगी मे अहुमदगी थोलखिबा इरांग अदुदा लेंगा कसु तौनरिबा कुकी ऑर्गेनाइजेशन सिंग फोंगना चेनरे हाइबा खंगबदगी मणिपुर लेंगाकना सु एग्रीमेंट की विथड्रॉ तौख्रबसु भारत लेंगाक अमदी कुकी खुलाई पाइबा कांगबु सिंगा अमुक हन्ना सु एग्रीमेंट साइन तौनबदा UKLF हाइबा ऑर्गेनाइजेशन असिसु UPF की अम्ब्रेला मखादा यावखिबनी UPF की अम्ब्रेला मखादा शू शाइन तौनबदा यावरिबा ऑर्गेनाइजेशन सिंग अदुदी कुकी नेशनल फ्रंट जोमी रेवोल्यूशनरी आर्मी जोमी रेवोल्यूशनरी ऑर्गेनाइजेशन कुकी रिवोल्यूशनरी आर्मी जोमी डिफेंस फोर्स यूनाइटेड कुकी रिवोल्यूशनरी फ्रंट जोमी डिफेंस फोर्स हारिबा सिंग असिनी लिटान पोक्पी की चिंगयादा कुकी सिंग लंबी साजिलपदा लेंगाकना थिंगबदगी मियामना खोंजंग चंगसिनखरी इम्फाल ईस्ट डिस्ट्रिक्ट की लिटान पोक्पी खुल की चिंगयादा कुकी सिंग कांगलोन काइना लंबी समजुलगलिबा अदु मफम अदुगी मियामना थिंगबिनबा लेंगाकता कयारक हना हाइजरबसु खंगदना अमगुमना तुमिना लैशिले हाइपकी मायुक्ता लिटान पोक्पी की मियामना रैली चतुना खोंजंग चंगसिनखरी खोंजंग अदुगा मरी लेनेना वाइखोम नावबो कौबा मियोय अमना फोंदोरखिबदा कुकी सिंग लंबी समजुलगलिबा असि कांगलोन की कुवांग मदनी मफम असि फॉरेस्ट एरिया नि हाइबा लेंगाकना खंगलबसु अथिंगबा पीबा ngamdri मफम असिदा इम्फाल ईस्ट डिस्ट्रिक्ट की DC मसा लाक्तुना पुन्ना वारी सानखिबा लेख्रे मदुदा समजुलगलिबा लंबी असि नियोम की वांग मदनी हाइबा पुन्ना यानखिबा लेख्रबनी अदुबु चिंगददी लो लेतबा अमगुमना लेंगाक असिना तुमिना लेशिली ममांग था नवेंबरदसु चीफ सेक्रेटरी का उनखिबा लेख्रे मदुदा सुलितान पोक्पी की मियामना सेमजिलगलिबा लंबी असि थिंगबिनबा हाइजखिबा लेख्रे अदुबु कुकी सिंगना ngasi सुहारिबा लंबी असि सेम्बा लेप्ट्री चिंगदना लो लेतबा तंपाखकदना लो एंड ऑर्डर ngakna thamnaba hotnaba लेंगाक की थवोंग असिदी मिचंग मिखाई नाइबनी
Chingdasu leibak asida chatnariba lo mapung fana chatnahanfam thoi Manipur gi governor amadi makok thongba official singna hiramasigi matangda kupna yengshinbiu mairik pidagi mairawi olakpa ngaibiganu hainasu phongdokhi Hairok Ibo Tombigi Kuntraga Mathoirak Shuba Ningsing Thoram Pangthokre. Matamamada Congress ki Maruiba Luchingbama Oiramba Miyamna Hairok Ibo Tombi Haina Kangnaba Moirangtem Ibo Tombina Lekidabagi Kuntraga Mathoirak Shuba Ningsing Thoram Hairok Part 2 Maya Lekaida Leiba Moirangtem Ibo Tombi Memorial Complex cha Yamna Chawna Pangthokre. Ngasi thoramadu da Khangbo Kendra gi MLA su Oriba Hana gi Chief Minister Okram Ibobi Yauna Saknareba Congress ki Luchingba Kayana Saruk Yaki Moirangtem Ibo Tombi Memorial Charitable Trust Hairokna Senkiba Thoramaduda Saruk Yakiba CLP gi leader su Oriba Hanagi Chief Minister Okram Ibobina Hai State asida thokleba Kanglup anigi irang asida hingsa haibasina karigumba warushin amata purapa oithokloi Laikhidraba Hanagi Congress ki Luchingba Moirangtem Ibo Tombi su sakhangdaba singna mihap thina hatok pikhibani Masina Ekoigi Society asida kari karamba kanaba purakhrabage maram chadana maral supiba ngamdaba Mibu tamthina hatpa haibasi miyoibagi sajat nate aikoi mashalgi marakta amaga hana shunabana karigumba makal amatagi waroshin purakpa ngamloi hana shunaba amadi hingsa haibasina santi purakpagi mota kangkhong chairaba society ama haibadu soidana oigani hojikti aikoi mashalgi marakta nungshi chanabagi lambiromda changsinbagi matam oire oriba fiba masida aikoigi khunai asigi tungi firep karino haibado ngamlaktre Ngasi fawda hana shunaba mayam ama thogliba asina karishu kanaba amata su purakpa ngamloi jati amaga wakhalon manadaba leiramlabasu phaminaduna wari sanaraba matungda waroshin habadu lakadabani amanabu oiro soinakiba lanakiba laineramlabgasu soikre haina nupa thokna thongna leina haiba ngamdaba miyoi adudi pangdaba mini haiki Akoi ngasi bawda hada sunaba mayam ama thoiba mayam punamakse masi akoi kaiguma amta masina akoi kanaba solution amta purakpa ngamoi aduna laikhidaba ojana sumasi ai pamangani haibasidi ma laikhidrena bahai hajin bai wana sade aduna koina pamjabadi Mahatma Gandhi ji mayamnasu hena hangbirabani hingsada thajadaba ahingsada thajadaba karimta magi rajghatana dilida ma laikidaba yamna tamchiba mauda hatchiba Mahatma Gandhi ji do lainingba thorpada nomaina kapaga hatchiba Mahatma Gandhi ji do Russia gi president Prithvi da Shakti level lepak anihun kuthekni hawda America, China, Russia, India tha ibneba madugumagi president lakpa matamda karisu laikhidraba Mahatma Gandhi ji do magi rajghat magi mo khandra makok nolaga laika ibne Puna miyoi kungamanga sikre fire safety ki kanglon yengshinkri ngarang nongyai matung gawa gi awang thangba sarukta leiba night club amada chawna mai chaglakpadagi tourist amasung nupi yauna puna miyoi kungamanga sikre authority na fire safety norm gi kanglon thugairabra haina investigation chathari sikraba miyoi sing adugi manungda tourist mari amasung staff member taraga mari yauki loinana atopa taret amana masak maming khangba ngamdri haina police ki maikaidagi phongdorakli Panaji dagi awangumda kilometer kunga mangarom chatlaga leiba Arpora village haina khangnaba maming leiraba miyangi party to form bees by Romeo Lane gi ground da laikhidraba miyoi sing adugi ayamba sor funbadagi sikhiba ngaktani hairi
Club asi mamangi chahi hangdokpada ngairibani thodok adugi matangda Chief Minister Pramod Sawangna club aduda chatuna yengsinki hairi miyoi ahum amadi mai chakpada sikibani aduga anganba paw fangbagi matung inna atopasing aduna mai amasung maikhu marak aduda sor funmadagi sikibani hairi panba yabadi club adu kanglongi wangbada saba club ama oiki madu thuwaina ba order piba laikhrabasu higher authority na order adu state aduna thamki haina report amada fongdorakli Chief Minister Suwantana club adugi management amasung official sing adugi mathakta safety norm laitana club chalairambagi damakta action lawgani hairi samudra khongbangi state ama oriba Goa da tourist lakpagi matam yamna oikhalaklingai thodok adu thokibani club adugi mapu amasung general manager gi mathakta FIR ama register tawkhre loinana thodok adugi matangda inquiry chatharaba matungda akanba action lawgani haina Chief Minister na makha takhi Goa ki police chief Oriba Alok Kumar na fongdorakpada mai adu cylinder pokharakpadagi oikibani hairi sikraba miyoi kunga humdoigi hakchang adu club adugi building dagi fangba ngamkibaga loinana Bambolinda Government Medical College thakre hairi police na Arpora Nagaw Panchayat ki sarpanch amas adusu wahang pahong tawnana bagi police na detain tawre hairi Russia amasung India gi marida Putin gi khongchat aduna veto lairoi haina 𝐶𝐄𝐰𝐬 na fongdokri India gi External Affairs Minister 𝐶𝐄𝐰𝐬 na leibak asina malem gi tongan ba partner sing khanbagi chapchaba haklei loinana Russia gi President Vladimir Putin na India da laklamba khongchat aduna leibak ani gi marakta leiriba mari aduda veto amata lairoi haikre Leadership Summit ta wangang laduna 𝐶𝐄𝐰𝐬 na makha takibada leibak amagi amathakta makhoida thamliba mari sing amadi thamnana bagi honarakliba khongthang kaya adugi mayokta leiba masi maram chade 𝐶𝐄𝐰𝐬 na makha takibada India na matampumna makta malemgi atopa leiba kaya amaga mari thamnana ba honari hairiba mari sing asi tangai fadaba hiram kayada apamba mawongda thambani masigi damakta India na su kanaga mari thamgani haina matomta lepchabagi chapchaba right lei masibu strategic autonomy haina khangnei 𝐶𝐄𝐰𝐬 gi wafam asi Russia gi President Vladimir Putin gi India gi khongchat ki matungda thamlakkibani atopa leibak singna mari asibu veto tawbagi mathau tade India na Russia gi Putin gi khongchat adugi matungda USA ga malainari ba mari adu henna lushilakadra haina hangkibada Minister 𝐶𝐄𝐰𝐬 na wafam adu yakidabaga loinana nongchup leibak singi pauche singda mahak depend tawroi Putin gi khongchat adu karigidamakta lakhibano haibadu mamut tana khangba tangai fadi India na malengi atopa leibak kayaga mari thamnana ba yariba makhai honagani loinana madu pangthokpada yelakpagi wafam neigedaba natte masina India ba malemda achoba khongpham ama semgatpa ngamgadoribani malemda hawkiba chahi humdradagi na marfu fawa sida tongan ba awang anemgi kayagi thodok laikhrabani adubu India amasung Russia gi marakta leiriba mari asi khwaidagi henna chesinaba mari ama hauzik fawada oibat ngamli Russia na China ga mari leinaba natraga Europe ga mari leinabagi matangda awang anem laikibagumna India su atopa leibak singa anem awang matangda khongfam kaya thengnakhi adubu Russia ga leinaba mari dadi asigumba awang anem gi fibam asi ngasi fawa thengnaba leitri US kasu afaba mari thamnaba honari haina phongdokhi PM Modi na ngasi Lok Sabha da Bande Mataram gi debate hongdokkadori Gaurav Gogoi Priyanka Gandhi yawgadori Hojik chathariba Parliament ki ningtham mifam asida electoral roll gi special intensive revision gi matangda charangnaba thokna lakraba matungda ruling amadi opposition na Bande Mataram chahi chamaga yankai shubagi matangda amadi SIR gi matangda karambana hana khanagadagi haibagi wafamda yenarakraba matungda hayeng December 9 da Lok Sabha da Prime Minister Narendra Modi na Bande Mataram gi debate hawuklagani aduga Rajya Sabha dana Home Minister Amit Shah na debate asi hawuklagani hairi Discussion on the 150th anniversary of National Song Bande Mataram haiba hiram sida Lok Sabha da khanabagi matam asi pung 10 kaithokani Prime Minister na debate hongdoklaba matungda Defense Minister Rajnath Singh na mahakki tungda wa ngangani opposition oriba Congress ki su deputy leader Gaurav Gogoi amadi MP Priyanka Gandhi Vadra debate asida saruk yanana ba Congress na warip lokri
Mamangdagi hauna leibak asigi ningtam ihogi inspiration gi songoi kiba Bankim Chandra Chatterjee gi Sanskrit compose tawamba Bande Mataram gi matang da debate tawnaba honaduna lakibani PM Modi na opposition da onsiladna kumjali singamaga chamapan ga kuntraga tereta Congress na Bande Mataram dagi maru eba stenja kaya lokthokuna petition gi maru hun kibagi haina maral sikiba laikre mamang thagi tereta PM Modi na Bande Mataram chahi chamaga yankai mapum fabagi chahi ama chupna chathagadaba celebration haudokibaga maloinana naha amadi mahairu shinda isai asigi nungi oba wahanthok hena khanganaba pandam thamkiba laikri Amaronda Rajya Sabha da Home Minister Amit Shahana Bande Mataram gi debate haudoklaba matungda Health Minister JP Nadda na ani Shubha Speaker oina wa ngangadauri Bande Mataram gi debate asi loiraba matungda opposition na demand tawduna lakiba electoral roll gi SIR gi matangda debate tawnagadauri Bande Mataram gi debate asida ruling gi opposition ga marakta chawna muknaba thorokpa yai haibagi chingnaba leiri charangnaba thokuna karigumba proceeding mapum fana chathaba ngamdrabadi masina SIR gi debate thinthalakadra natraga yaithoknaba honarakadra haibadi hauzik fawbagi oina khangba ngamdri hairi International news amok pathok chari nuchi ngapigani nupi luchingbi singna Israel gi mi paktakna na hatpagi lanbu yaningda ba fongdokre Palestine gi miyambo minungshi utpaga loinana sagotkre nupi luchingbi singna Israel na Gaza da chathariba tumna hatpagi lanbu akanba mawngda yaningda ba fongdokpaga loinana Palestine gi miyambo minungshi utpaga loinana sagotkre Turkey gi konung Istanbul da pangthokpa International Women in Local Government Summit da nupi luchingdi singa saruk yaraduna Istanbul gi Gaza Declaration khuyek pinabaga loinana Israel gi thawambu amatta oina yaningdaba fongdokri ngarang Istanbul Justice and Development Party na yumbu oiduna pangthokiba summit aduda tongan ba leiba kaya gi nupi mayor sing municipal council members sing amasung local administrator kaya su saruk yakhi Declaration adu da nupi sing na lauriba thodang kaya bu sing thakibaga loinana local government sing da nupi na lauriba thodang sing community leader oina lauriba thodang sing mama ama oina thodang lauriba amasung public official oina lauriba thodang kaya bu sing thakibaga loinana amatta oina miyamgi yaifanabagi hiramda kholaw kaya launabagi yanabasu phongdokhi Summit adu da nupi luchingbi singna Gaza da Israel paktaknana hatpagi landa chathaduna khudum chansinduna leiriba Palestine gi saruk singda leiriba miyoi shingi mathakta leptana genocide chathababu akanba mawngda yaningdaba fongdokri Declaration adu da mara leijadrabi nupi angang ahal oiraba miyoi amasung miyamdagi khenaraba singna miyoi minei chathababu akanba mawngda yaningdaba utki Declaration adu da micham sing ngak senba tengbang bagi potlam sing yenthokpada ayat apan pidaba amasung malengi lo kaya bi kai khumnaba utnaba maikai kaya dagi akanba kholaw lawngnaba takshinki Declaration aduna Gaza gi school sing yum sing hospital sing mangtakhan kiba asi miyoiba furupta piba awaba thawong amani haina lobaga loinana thawong adugi miyamgi kai khumnaba amasung tungi punsida landabani haina fongdokhi Declaration aduna Palestine da leiriba nupi amasung angang singi punsida chawna singnariba kayabusu yaningdaba fongdokhi Russia gi territory da joint anti-missile drill pangthokre Russia gi territory manung da China amasung Russia na ahum suba round gi apunba anti-missile drill sing pangthokre haina China gi defense ministry na fongdorakre ngak senbagi lamda khaktanatana tongan ba hiram kayada mateng pinaduna achetpa mapang ama oina leiriba leibak anina Russia gi territory da lan oirakiba adu kanagumba atokpa leibak amatada target tawkiba natte natraga hauzik malengi oina mayok nariba fiba masigi paukum piba sunatte haina China gi defense ministry gi website ta fongdorakri Haukiba August ki Sea of G Japan da leibak anina anti-submarine drill su pangthokhi leibak anina missile defense amasung tongan ba lalong kaya da punna chatminana ba haukiba thada wari watai su sanakhi Kumja lisingani kungani thoi da Russia na Ukraine da landa jungai mamangda leibak anigi marakta no limit strategic partnership khuyek pinaduna punna lan oin ngapigani punna lan oraiminari
अरोइबदा रशिया ने यूक्रेन की मथक्ता ड्रोन चतुक यांखैग हुमदोय अमसुंग मिसाइल यांखैग माथोय कापसिनदुना अटैक चथखरि रशिया की ड्रोन चातुक यांखैग हुमदोय अमसुंग मिसाइल यांखै माथोय रोम ngarang numidang यूक्रेन की तोंगान मफमसिंगदा अटैक चथदुना इंफ्रास्ट्रक्चर कया थुगाइबदगी थंगनब इशिंग अमसुंग मई फंगदबगी चावना मायोकनख्रि अटैक सिंह अदुना एनर्जी साइट अमदी रेलवेज की मफम कया थुगाइकी ngarang numidang चथरकिबा अटैक अदु यूक्रेन की मथक्ता रशिया ना चथरकपा नोंथक्की अटैक सिंह मनुंगदा ख्वाइदगी नौबा ओइकी मसीदा सुनतना हौजी यूक्रेन की नेगोशिएटर सिंह यूएसए ना सोगतुना रशिया अमसुंग मखोइगा सोगनरिबा लान अदु लोइसिनबगी खोंगथांगी मखादा यूएस की फ्लोरिडा स्टेट लेबा मियामीदा वारी कन्ना सानरिबनी ngasi यूक्रेन की एयरफोर्स ना कंफर्म तरोपगी मतुंग इन्ना रशिया की माइकैदगी मिसाइल यांखै माथोय अमसुंग ड्रोन चातुक यांखै हुमदोय सिविलियन एनर्जी फैसिलिटी सिंगदा टारगेट तौदुना अटैक चथरखिबनी प्रेसिडेंट वोलोदिमीर जेलेंस्की ना यूक्रेन की मिचम लान हेना अवाब ताहनबगीदमक्ता रशिया ने अटैक सिंग असि चथरकपनी हाइना मराल शिरी ड्रोन अमसुंग मिसाइल की अटैक सिंग अदु यूक्रेन की चनहिट लिविव अमसुंग निप्रोपेट्रोव्स्क रीजन द तासिलखी अटैक सिंग अदुना अमदी ममांगदा चथकिबा अदुगा थाजिलगा चौराकना मियो लिसिंग निफुग मंगारोम थंगनब इशिंग अमदी मई फंगदबगी अवाबा मायुकनरी अटैक सिंग अदुना की कियाबतगी किलोमीटर 100 रोम चलगा लैबा फर्स्ट रेल स्टेशन दसु थुगाइकी हाइरी नॉर्थ ईस्ट विंडो टीवी ना संदोक्चरिबा नुंगथिलगी पाव मतंग असे लोइसिनजरे मियेंग ताबिखिबा पुनमपु अमुकसु हना खुरुमजरी।